ꯐꯪꯗ꯭ꯔꯦ ꯏꯆꯥꯁꯤꯡꯅ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏ ꯃꯕꯣꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯔꯪ ꯁꯪꯒꯦ ꯇꯧꯔꯝꯕꯅꯤ ꯈꯔ ꯆꯥꯎꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯝꯕ ꯀꯌꯥ ꯍꯥꯏꯔꯕ ꯊꯃꯣꯏꯁꯦ ꯇꯁꯦꯡꯅ ꯀꯥꯏ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯗꯒꯤ ꯃꯣꯏꯅ ꯁꯥꯟꯅꯕꯒꯤ ꯈꯨꯃꯨꯛ ꯂꯩꯍꯧꯔꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯩꯍꯧꯔꯦ ꯃꯣꯏꯒꯤ ꯂꯥꯏꯙꯤ ꯂꯩꯍꯧꯔꯦ ꯏꯆꯥꯈꯩꯒꯤ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝꯗ ꯑꯊꯣꯛꯄꯝ ꯕꯦꯝꯕꯦꯝ ꯅꯥꯄꯠ ꯃꯌꯥꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯃꯐꯝ ꯀꯌꯥꯗ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯅꯨꯡꯗꯥꯡꯒꯤ ꯇꯨꯝꯗꯕꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯨꯀꯤ ꯑꯩꯈꯣꯏꯒ ꯊꯪꯅꯔꯤꯕ ꯀꯨꯀꯤ ꯈꯨꯟꯗꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯄꯠ ꯃꯌꯥ ꯂꯝꯕꯤꯗ ꯅꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯃꯤꯈꯩ ꯂꯥꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯔꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯇꯩ ꯍꯣꯏ ꯇꯧꯔꯒ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯆꯠꯂꯦ ꯃꯣꯏꯅ ꯍꯥꯏ ꯅꯣꯏꯁꯨ ꯑꯗꯨꯝ ꯂꯩꯌꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯒꯦ ꯑꯗꯨꯒ ꯅꯣꯏꯁꯨ ꯑꯔꯥꯝꯕꯥꯏ ꯂꯥꯛꯄꯗ ꯊꯠꯂꯣ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯣꯏꯒꯤꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛꯇ ꯇꯥꯕꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯆꯤꯡꯌꯥꯗ ꯇꯥꯕꯅꯦ ꯑꯗꯨ ꯃꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯂꯥꯛꯄ ꯂꯝꯕꯤꯁꯤꯗꯤ ꯃꯣꯏꯅ ꯉꯥꯛꯀꯦ ꯅꯣꯏꯒꯤꯁꯨ ꯑꯔꯥꯝꯕꯥꯏ ꯂꯥꯛꯄ ꯅꯣꯏꯒꯤꯁꯨ ꯈꯨꯟꯗ ꯉꯥꯛꯑꯣ ꯑꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯈꯩꯁꯨ ꯊꯣꯛꯑꯒ ꯑꯗꯨꯝ ꯈꯨꯟꯒꯤ ꯃꯆꯤꯟꯗ ꯉꯥꯛꯑꯦ ꯃꯣꯏꯁꯨ ꯑꯗꯣꯝ ꯅꯥꯀꯟꯗ ꯉꯥꯛꯑꯒ ꯂꯩꯅꯁꯦꯅ ꯑꯗꯨꯝ ꯂꯩꯅꯔꯒ ꯐꯅ ꯀꯨꯏꯅ ꯊꯥ ꯐꯖꯜꯂꯛꯑꯀꯥꯟꯗ ꯇꯥꯡ 18ꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 2:30 3ꯗ ꯇꯥꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯒ ꯅꯣꯡꯃꯩ ꯃꯣꯏꯅ ꯀꯥꯞꯄꯦ ꯑꯗꯨꯒ ꯀꯥꯞꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯥ ꯂꯥꯏ ꯈꯪꯗꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯤ ꯅꯠꯇꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯅꯥꯄꯠ ꯍꯥꯏꯒꯤ ꯈꯨꯟꯁꯤꯒꯤ ꯃꯥꯡꯗꯁꯨ ꯇꯣꯔꯦꯟꯅ ꯊꯠꯄ ꯇꯨꯡꯗꯅ ꯃꯣꯏ ꯀꯨꯀꯤꯅ ꯇꯥꯕ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯂꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯍꯤ ꯂꯥꯟꯊꯣꯛꯅꯔꯒ ꯂꯣꯏꯅ ꯆꯦꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯇꯣꯔꯦꯟ ꯂꯥꯟꯊꯣꯔꯒ ꯃꯩꯇꯩ ꯇꯥꯕ ꯂꯝꯁꯤꯡꯗ ꯅꯣꯡꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯃꯣꯏ ꯃꯩ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯨꯡꯗꯩꯗꯤ ꯃꯩ ꯊꯥꯔꯦ ꯑꯩꯈꯣꯏꯅ ꯍꯤ ꯂꯥꯟꯊꯣꯛꯅꯔ ꯃꯇꯨꯡꯗꯒꯤꯗꯤ ꯂꯣꯏꯅ ꯇꯨꯝꯅꯕ ꯑꯩꯈꯣꯏꯒꯤ ꯅꯥꯄꯠꯀꯤ ꯈꯨꯟ ꯌꯨꯝ ꯑꯝꯇ ꯆꯤꯊꯗꯕꯤꯗ ꯃꯣꯏꯅ ꯂꯣꯏꯅ ꯃꯩ ꯇꯛꯇꯅ ꯊꯥꯔꯦ ꯂꯦꯇꯤꯟꯐꯥꯎ ꯌꯥꯝꯅ ꯃꯣꯏꯅ ꯊꯥꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯂꯩꯇꯦ ꯉꯥꯛꯄꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕꯅꯤꯅ ꯃꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯩ ꯀꯣꯝꯅ ꯊꯥꯈ꯭ꯔꯦ ꯃꯣꯏꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯆꯦꯟꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥꯁꯤꯡ ꯑꯩꯅ ꯄꯣꯛꯄꯗ ꯅꯠꯇꯅ इचिल इनाव इचाजिंग जो लोइन सेना खाइनर मान थोप हिंगनबो लोइन सेनाग्रे हजि आइना थवानि अथोप हाई स्कूल निदा लैरि अदुबो सिदा थु कैसो अवापदि लैते अदुबो युमदा नुगाइना नुसिना ने इचिल इनाव माया इचाजिंग सानादुना लैबदि हंग्रे इचाजिंग युमदा चत्सि हाय चावरे माना नोंमई को पाइरगा कुकी हात चनिंगे आइना अदुम वखम खन गनो नुचिदा एना थियन मबोक त बो कोई युमदो रंगजंगी तोरमबनी खरा चावरगा कोई युमई थादो करे अदुम काय हरब थमोय तसिन काय मोयगी लारि काय छुयुमदा लैहोपा देखि मोयने छानाबगी खुमुक लैहोरे देखि लैहोरे मोयगी लाइथि लैहोरे इचा गई अदुम बगी मयम तारगा थमोय तसिन हरब मुबो ngamde yumda lairu laitraju chara hedaju chadra su tabo wana suro ju yumai ba yumda da singna yumda de gyan ta na nungai ni laichani mane to moi ni yum ta bo piram ni khoi chi pai bam leite adu si dengi hangra ga karai da dai ni kamai ni tawru ni yumdu na mai tha da bo ri la lo ra kan da lairu ne ha bu na te सरकार ने तो कोई भी बुलान तो बोला थम्बा कोरोना की मतलब नदी गाने न चींग ये नहीं गाने न नदी तो मोदी लाकर ने नाम वीडियो न तो बनी लान तो रकान तो न मोई न तो बिना लेक्शन बा तछे न नुहाई तो के बाबूं वीडियो जो लान जे तो लेक्शन बिना आई तो बियो तो का नरेंद्र मोदी को जो अकोई की मणिपुर कोई भी रहा जे तो लेक्शन बियो ना है जे